ꯑꯁꯨꯝꯅ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯂꯣꯏꯔꯒ ꯌꯥꯡꯒꯣꯏꯁꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯊꯤꯟꯕ ꯂꯥꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯈ꯭ꯔꯒ "ꯕꯦꯃꯥ ꯂꯩꯍꯧꯔꯒꯦꯀꯣ, ꯅꯪꯅ ꯀꯩꯅꯣꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯛꯄꯗ ꯑꯟꯇꯤꯗ ꯀꯣꯜ ꯇꯧꯔꯛꯎꯀꯣ." "ꯑꯍꯣꯏ ꯑꯟꯇꯤ." ꯀꯩꯐꯥꯅ "ꯀꯩꯅꯣ ꯕꯦꯃꯗꯗꯪ ꯍꯥꯏꯔꯝꯃꯒꯦ ꯍꯥꯏꯔꯣ, ꯑꯩꯉꯣꯟꯗꯗꯤ?" "ꯑꯉꯥꯡ ꯃꯥꯡꯁꯤꯗ ꯀꯔꯤꯅꯣ, ꯏꯀꯥꯏꯗ ꯃꯥꯜꯂꯤ." "ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯌꯥꯎꯒꯦ ꯍꯥꯏꯁꯤꯕꯣ?" ꯌꯥꯡꯒꯣꯏꯁꯅꯥ ꯅꯣꯛꯂꯒ "ꯃꯈꯣꯏ ꯀꯥꯝꯆꯥ, ꯑꯩ ꯂꯩꯍꯧꯔꯒꯦ, ꯌꯥꯔꯦꯀꯣ?" "ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯨꯅꯤꯗꯅ, ꯆꯪꯉꯣ ꯆꯪꯉꯣ." ꯌꯥꯡꯒꯣꯏꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯃꯒ ꯆꯪꯈ꯭ꯔꯦ꯫ ꯀꯩꯐꯥ ꯍꯣꯏꯁꯨ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯂꯤ꯫ ꯂꯝꯕꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯥꯝꯆꯥꯅ ꯑꯟꯇꯤꯁꯦ ꯀꯃꯥꯏ ꯊꯦꯡꯅꯔꯨꯏꯅꯣ?" "ꯀꯩꯗꯧꯔꯒꯦꯅꯦ?" "ꯀꯥꯝꯆꯥꯅ ꯗꯥꯔꯛ ꯆꯣꯀ꯭ꯂꯦꯠ, ꯑꯗꯨꯒ ꯑꯟꯇꯤꯅ ꯁꯪꯒꯣꯝꯅꯦ ꯄꯨꯔꯥ." "ꯍꯦꯔꯦ ꯅꯪꯁꯨ, ꯑꯗꯣ ꯀꯩꯁꯨ ꯁꯥꯎꯗꯦꯗ, ꯅꯣꯏ ꯑꯟꯇꯤ ꯐꯖꯩ ꯍꯥꯏꯔꯕꯅꯤꯅ." ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯂꯌꯥꯗꯨ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯂꯝꯕꯗꯨ ꯁꯛꯐꯝ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯕꯗꯨ ꯎꯕꯗ ꯀꯩꯐꯥꯁꯨ ꯈꯪꯏ꯫ ꯃꯂꯌꯥ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯂꯥꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯞꯄꯥꯛꯅ ꯊꯥꯏ꯫ ꯑꯗꯨꯒ "ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯌꯥꯝꯅ ꯂꯧꯗ꯭ꯔꯤꯕꯁꯦ?" ꯀꯩꯐꯥ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯍꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯨ ꯅꯠꯇꯦ, ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯤꯗ ꯈꯨꯠ ꯍꯦꯛꯇ ꯊꯥꯔꯤꯁꯦ?" "ꯏꯃꯥ ꯏꯆꯥꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯅꯕ ꯐꯅ ꯍꯣꯠꯅꯔꯁꯨ ꯃꯥꯏ ꯄꯥꯛꯂꯣꯏ꯫ ꯐꯨꯅꯤꯡꯕ ꯐꯨꯅꯤ, ꯍꯥꯠꯅꯤꯡꯉꯦ ꯍꯥꯠꯀꯅꯤ, ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤ." ꯀꯩꯐꯥ ꯅꯨꯄꯤ ꯃꯆꯥꯗꯨꯗ "ꯕꯦꯃꯥ ꯆꯠꯂꯣ, ꯅꯣꯏ ꯕꯣꯛꯁꯤꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯁꯣ." ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯛꯏ꯫ ꯑꯗꯨꯒ ꯀꯥꯗꯨꯗ ꯆꯪꯈ꯭ꯔꯤ꯫ ꯃꯂꯌꯥꯅ "ꯅꯪ ꯉꯥꯏꯈꯣ." ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯃꯤ꯫ ꯀꯩꯐꯥꯅ ꯃꯂꯌꯥꯗ "ꯏꯆꯥ ꯄꯣꯛꯏꯁꯦ ꯐꯨꯅꯕ, ꯍꯥꯠꯅꯕ, ꯑꯩꯈꯣꯏꯒꯤ ꯑꯁꯥꯎꯕ ꯇꯥꯏꯅꯐꯝ ꯅꯠꯇꯦ꯫ ꯃꯤ ꯈꯔꯅ ꯏꯆꯥꯃꯇꯪ ꯎꯔꯕꯗꯤ ꯍꯥꯏꯗꯅ ꯅꯤꯅꯔꯤ, ꯈꯟꯅꯔꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯄꯥꯅ ꯃꯄꯥ ꯑꯣꯏꯈ꯭ꯔꯁꯨ ꯃꯃꯥ ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯃꯥ ꯑꯣꯏꯗꯦ?" "ꯍꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯒꯗꯕ ꯅꯠꯇꯦ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯉꯁꯤ ꯅꯪꯅ ꯏꯃꯥ ꯏꯆꯥꯒꯤ ꯃꯔꯤꯗ ꯂꯩꯏ ꯑꯃ ꯆꯤꯡꯉꯛꯑꯕꯅꯤꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯂꯌꯥ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯅ "ꯏꯔꯦꯟꯖꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯨ? ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩꯅꯦ꯫ ꯑꯍꯜ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯣꯏꯅ ꯈꯜꯂꯅꯤ." "ꯏꯃꯥꯁꯦ, ꯅꯪꯒꯤ ꯋꯥꯗꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ꯫ ꯃꯤ ꯑꯅꯤ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯉꯥꯡꯒꯗꯕ ꯋꯥꯗꯣ ꯏꯊꯟꯇꯗ ꯍꯥꯏꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤ?" "ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯕꯁꯤꯗ ꯍꯥꯏꯔꯨꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯗꯕꯗꯨꯒꯤ ꯍꯥꯏꯗ꯭ꯔꯕ꯫ ꯌꯥꯝꯅꯅꯦ ꯋꯥ ꯉꯥꯡꯅꯔꯨꯅꯨ꯫ ꯃꯤꯒꯤꯗꯤ ꯃꯃꯥ ꯃꯆꯥꯅꯤ, ꯀꯩꯅꯣꯝ ꯍꯥꯏꯅꯕꯗ ꯑꯗꯨꯝ ꯌꯥꯅꯈꯤꯗꯧꯕ ꯂꯩꯔꯕꯅꯤ." ꯀꯩꯐꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯔꯨꯔꯣ, ꯊꯦꯡꯉꯦ." ꯑꯁꯨꯝꯅ ꯇꯨꯡ ꯃꯥꯡ ꯀꯥꯃꯤꯟꯅꯔꯛꯂꯦ꯫ ꯀꯩꯐꯥꯅ ꯅꯧꯅ ꯁꯦꯝꯕꯤꯕ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯛꯏ꯫ "ꯄꯥꯝꯖꯔꯕ ꯌꯦꯡꯉꯨ." ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯒ "ꯀꯥꯝꯆꯥ, ꯊꯦꯡꯛꯌꯨ." ꯀꯩꯐꯥ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯌꯥꯡꯒꯣꯏꯁꯅꯥꯒꯤ ꯃꯤꯁ ꯀꯣꯜ 2 ꯌꯥꯎꯔꯝꯕꯗꯨꯗ "ꯃꯤ ꯈꯠꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯏꯇꯨꯒ ꯂꯣꯏꯅ ꯀꯥꯎꯏꯗꯨꯅꯤ." ꯑꯁꯨꯝꯅ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯂꯒ ꯌꯥꯡꯒꯣꯏꯁꯅꯥꯗ ꯀꯣꯜ ꯕꯦꯛ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯈꯤꯕꯒꯤ ꯃꯇꯥꯡ ꯑꯣꯏꯈꯤꯕꯒꯤꯔ ꯀꯩꯅꯣ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯀꯩꯐꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯐꯣꯟꯗꯨ ꯀꯛꯂꯒ ꯃꯦꯁꯦꯖ ꯑꯃ ꯏꯗꯨꯅ ꯊꯥꯈꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯉꯛꯀꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯎꯔꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯂꯌꯥꯗꯨ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯄꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯂꯌꯥꯗꯨ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯛꯏ꯫ ꯀꯩꯐꯥ ꯃꯆꯤ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩ꯫ ꯃꯂꯌꯥ ꯅꯨꯄꯥꯗꯨꯗ "ꯌꯥꯔꯦ, ꯅꯪ ꯆꯠꯂꯣ, ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ." ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯂꯌꯥꯗꯨ ꯕꯦꯜꯀꯣꯅꯤꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯃ ꯈꯥꯝꯃꯛꯄꯗꯨꯗ ꯀꯥꯈꯠꯂꯒ ꯇꯣꯡꯉꯒ ꯆꯠꯈꯤ꯫ ꯀꯩꯐꯥ ꯒꯥꯔꯤꯗꯨ ꯅꯝꯕꯔ ꯄ꯭ꯂꯦꯠꯇꯨꯗ ꯅꯝꯕꯔ ꯌꯦꯡꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯊꯧꯔꯒ ꯆꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯃꯛꯑꯒ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯉꯛꯂꯦ꯫
ꯅꯨꯄꯤꯗꯨꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨꯁꯨ ꯁꯨꯝ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯧꯔꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯀꯟꯕ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯕꯅꯣ ꯃꯁꯥ ꯂꯧꯖꯔꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯐꯥꯎꯜ ꯄ꯭ꯂꯦꯒꯨꯝꯕꯒꯤ ꯈꯨꯗꯝꯁꯨ ꯑꯃꯠꯇ ꯐꯪꯗꯦ, ꯑꯗꯨꯕꯨ ꯀꯦꯁꯁꯤ ꯑꯣꯄꯟꯗ ꯑꯗꯨꯃꯛꯇꯤ ꯊꯝꯂꯤ꯫ ꯅꯨꯄꯤꯗꯣ ꯍꯥꯠꯄꯅꯦ ꯍꯥꯏꯕ ꯅꯨꯄꯥ 2-3ꯁꯨ ꯊꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯊꯤꯗ ꯊꯤꯖꯤꯜꯂꯨꯔꯕꯗꯤ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯃꯔꯛꯁꯤꯗ ꯄ꯭ꯔꯥꯏꯝ ꯁꯁꯄꯦꯛ ꯑꯣꯏꯅ ꯂꯧꯔꯤꯕ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯃꯝꯗꯦ꯫ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯂꯌꯥꯗ ꯍꯪꯂꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯀꯨꯏꯔꯦ, ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕꯒꯤ ꯋꯥꯐꯥꯎ ꯍꯥꯏꯔꯛꯏ꯫ ꯁ꯭ꯇꯦꯁꯟ ꯑꯇꯣꯞꯄ ꯑꯃꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠꯁꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯉꯥꯟꯕ ꯀꯣꯛ ꯈꯖꯤꯛ ꯁꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯂꯌꯥꯅ ꯆꯠꯄ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯟꯅ ꯁꯦꯟꯅꯔꯛꯄ ꯍꯞꯇꯥ ꯑꯃꯃꯨꯛ ꯁꯨꯔꯤ, ꯑꯗꯨꯕꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯠꯇꯗꯤ ꯇꯧꯔꯝꯗꯦ꯫ ꯆꯩꯔꯛꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯗ ꯍꯨꯗꯤꯁ ꯂꯤꯠꯄ, ꯃꯥꯛꯁ ꯎꯞꯄ ꯅꯣꯡꯗ꯭ꯔꯦꯟꯒ ꯁꯑꯣꯡ ꯁꯕꯥꯟꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯑꯃ ꯆꯪꯉꯛꯄꯗꯨ ꯄꯣꯠ ꯂꯩꯗꯨꯅ ꯂꯩꯕ ꯉꯥꯟꯕꯒꯤ ꯃꯤ ꯑꯃꯅ ꯎꯔꯗꯨꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯄꯣꯠꯁꯨ ꯌꯥꯝꯅ ꯂꯩꯕ ꯎꯗꯦ ꯅꯨꯄꯥꯗꯨ, ꯄ꯭ꯔꯞ ꯊꯨꯅ ꯊꯣꯛꯅꯕ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯎꯕꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯃꯇꯨꯡꯗ ꯊꯨꯅ ꯏꯅꯔꯛꯏ꯫ ꯃꯤ ꯑꯃ ꯏꯅꯔꯛꯏ ꯍꯥꯏꯕꯁꯨ ꯈꯪꯍꯟꯗꯅ ꯏꯅꯔꯛꯄꯗ ꯏꯈꯨ ꯈꯨꯕ ꯂꯩꯔꯛ ꯑꯃꯒꯤ ꯕꯤꯜꯗꯤꯡ ꯑꯃꯗ ꯀꯥꯈꯤꯗꯨꯅ ꯀꯥ ꯑꯃꯗ ꯆꯪꯈꯤꯕꯗꯨ ꯎꯕꯒ ꯉꯥꯟꯕꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈꯤ꯫ ꯀꯨꯏꯗꯦ, ꯇꯤꯝ ꯈꯔ ꯂꯥꯛꯂꯒ ꯕꯤꯜꯗꯤꯡꯗꯨꯗ ꯀꯥꯈꯠꯂꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯤ꯫ ꯅꯨꯄꯥꯗꯨ ꯊꯣꯡꯗꯨ ꯍꯥꯡꯉꯛꯏ꯫ ꯄꯨꯂꯤꯁ ꯑꯣꯏꯔꯝꯕꯗꯨꯗ ꯆꯦꯟꯒꯦ ꯇꯧꯕꯗꯨ ꯃꯌꯥꯝꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯀꯥ ꯑꯗꯨ ꯏꯆꯥꯏ ꯆꯥꯏ꯫ ꯆꯍꯤ 1.5 ꯑꯉꯥꯡ ꯑꯃꯁꯨ ꯐꯤꯗꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕꯅ ꯅꯨꯄꯥꯗꯨꯒꯤ ꯃꯥꯛꯁꯇꯨ ꯂꯧꯊꯣꯛꯄꯗꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯅꯨꯄꯤꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕꯒꯤ ꯃꯌꯨꯝꯗꯒꯤ ꯅꯨꯄꯤꯗꯨ ꯂꯧꯔꯨꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒ ꯅꯛꯅꯕ ꯋꯥꯔꯛꯁꯣꯞ ꯑꯃꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯒꯥꯔꯤꯗꯨ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯃ ꯃꯆꯥꯒ ꯃꯈꯣꯏ 3 ꯄꯨꯟꯅ ꯂꯩꯔꯝꯂꯒ ꯃꯌꯨꯝꯒꯤ ꯃꯕꯣꯛꯇ ꯁꯦꯜ ꯄꯤꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟꯗꯨꯁꯨ ꯌꯣꯟꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯐꯣꯟ ꯑꯣꯏꯅ ꯄꯥꯏꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯗ꯭ꯔꯦꯟꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯂꯌꯥꯅ ꯁꯥꯎꯔꯤꯕꯗꯨꯁꯨ ꯁꯥꯎꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯌꯥꯔꯒꯗꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯐꯅ ꯀꯨꯏꯅ ꯏꯆꯥꯅꯨꯄꯤ 2ꯗꯨꯒꯤ ꯈꯜꯂꯒ ꯂꯩꯃꯤꯟꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯅ ꯁꯦꯝꯗꯣꯛꯆꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯑꯩ ꯆꯨꯝꯃꯤꯁꯨ ꯍꯥꯏꯔꯣꯏ, ꯑꯗꯨꯕꯨ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯏꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤ, ꯃꯤꯒꯤ ꯃꯆꯥ ꯃꯥꯡꯍꯜꯂꯒ ꯊꯅꯝꯃꯣ ꯍꯥꯏꯕ꯭ꯔꯥ? ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤꯁꯨ ꯏꯖꯠ ꯑꯩꯅ ꯀꯨꯏꯅ ꯀꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯗꯨꯒꯤ ꯃꯄꯥ ꯑꯩ ꯅꯠꯇꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯍꯜꯅ ꯆꯍꯤ 4 ꯁꯨꯔꯛꯄ ꯃꯇꯝꯗꯒꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯃꯌꯤ ꯑꯃ ꯆꯠꯂꯒ ꯂꯥꯛꯑꯕꯅꯤ꯫ ꯑꯆꯥꯎꯔꯝ ꯄꯥꯝꯕꯤ, ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ, ꯌꯨꯝꯂꯩꯃ ꯑꯣꯏꯗꯕꯤ ꯂꯝꯂꯩꯃꯅꯤ ꯃꯥꯗꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯕ ꯋꯥꯔꯤꯒ ꯈꯦꯠꯅꯩ꯫ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯑꯩ ꯌꯥꯎꯕ ꯐꯪꯍꯟꯗ꯭ꯔꯕ, ꯍꯣꯏ, ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯕ, ꯏꯆꯥ ꯂꯩꯔꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯒ ꯃꯔꯤ ꯂꯩꯅꯕꯗꯒꯤ ꯃꯈꯣꯏꯁꯨ ꯑꯣꯏꯖ ꯑꯣꯏꯊꯛ ꯀꯥꯟꯅꯕꯗꯤ ꯌꯥꯝꯅ ꯂꯧꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯐꯔꯤꯕ ꯍꯥꯏꯕꯕꯨ ꯑꯁꯣꯟꯕꯤ ꯃꯕꯣꯛꯇꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨ ꯑꯩꯈꯣꯏ ꯁꯔ ꯉꯥꯟꯕꯒꯤ ꯃꯌꯨꯝꯗ ꯂꯩꯍꯟꯕꯒꯤ ꯄ꯭ꯂꯥꯟꯗꯨꯅ ꯀꯅꯥꯒꯤꯅꯣ? ꯄꯨꯝꯅꯃꯛꯁꯦ ꯃꯂꯌꯥꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯃꯔꯨꯝꯗ ꯃꯥꯅ ꯂꯩꯔꯒ ꯄꯨꯝꯅꯃꯛꯁꯦ ꯁꯥꯟꯅꯔꯛꯄꯅꯤ꯫ ꯃꯂꯌꯥ ꯍꯦꯛ ꯐꯥꯕꯒ ꯄꯥꯎꯈꯨꯝ ꯄꯨꯝꯅꯃꯛ ꯐꯪꯒꯅꯤ꯫ ꯑꯩ ꯏꯁꯥꯁꯨ ꯂꯥꯟꯗꯦꯗꯤ ꯍꯥꯏꯔꯣꯏ, ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯗꯤ ꯌꯦꯡꯉꯝꯈꯤꯒꯦ, ꯑꯗꯨꯒ ꯏꯁꯥꯅ ꯁꯔꯦꯟꯗꯔ ꯇꯧꯔꯒꯦ꯫ ꯃꯃꯥꯡꯗꯁꯨ ꯅꯈꯣꯏꯗ ꯁꯔꯦꯟꯗꯔ ꯑꯗꯨꯃꯛ ꯇꯧꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯂꯀꯥꯟꯗ ꯍꯥꯏꯅ, ꯑꯗꯨꯕꯨ ꯈꯟꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯥꯟꯕ ꯑꯉꯥꯡꯗꯨꯗ ꯌꯦꯡꯂꯒ, ꯅꯪꯉꯣꯟꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯄꯤꯒꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯂꯌꯥꯕꯨ ꯁꯤꯟꯅꯕ ꯉꯝꯒꯗ꯭ꯔꯥ? ꯅꯣꯡꯗ꯭ꯔꯦꯟ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯒ ꯉꯥꯟꯕ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯣꯏꯖꯤꯡꯗꯨ ꯆꯥꯛꯈꯨꯝꯒꯤ ꯁꯦꯜꯐꯇꯨꯗ ꯄꯣꯠ ꯊꯤꯕꯗ ꯍꯤꯗꯥꯛ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯂꯣꯏꯖꯤꯡ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯀꯣꯏꯀꯧ ꯀꯧꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯆꯪꯉꯛꯑꯒ, ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯀꯟꯅ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯁꯤ ꯀꯩꯅꯣ? ꯀꯔꯤ ꯍꯤꯗꯥꯛꯅꯣ? ꯀꯥꯏꯗ ꯂꯩꯔꯝꯃꯤꯅꯣ? ꯅꯪꯅ ꯊꯝꯕ ꯅꯠꯇꯕ? ꯆꯥꯛꯈꯨꯝꯁꯤꯕꯨ ꯍꯤꯗꯥꯛ ꯊꯝꯐꯝꯂꯣ? ꯀꯔꯤꯅꯣ ꯗꯗꯥ?
ꯑꯗꯨꯗꯤ ꯁꯤ ꯀꯅꯥꯅ ꯊꯝꯃꯤꯕ? ꯑꯗꯨꯕꯨ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯍꯥꯏꯕ? ꯂꯣꯏꯖꯤꯡꯅ ꯍꯥꯏꯔꯛꯏ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯗꯨꯛ ꯁꯥꯊꯤꯕ ꯊꯕꯛꯇꯨꯕꯨ ꯑꯩꯅ ꯇꯧꯒꯗ꯭ꯔꯣ? ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯅ ꯃꯃꯥ ꯑꯣꯏꯅꯤꯡꯗꯨꯅ ꯂꯥꯛꯄ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯅꯣ ꯃꯔꯝꯁꯤꯅ ꯗꯗꯥꯒ ꯈꯠꯅꯕ ꯁꯥꯎꯅꯈꯤꯕ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯑꯄꯥꯝꯕꯁꯦ ꯐꯪꯒꯗꯧꯔꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥꯡꯍꯟꯅꯤꯡꯗꯣꯏꯅꯣ? ꯑꯩ ꯚꯥꯞ ꯇꯥꯔꯦ, ꯀꯞꯀꯅꯨ, ꯑꯩ ꯊꯕꯛ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯖꯤꯡ ꯌꯨꯝꯒꯤ ꯊꯕꯛ ꯅꯣꯝꯕꯤꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯂꯣꯏꯖꯤꯡꯅ ꯑꯗꯨꯝꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯛꯇꯕꯗꯤ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯊꯣꯛꯂꯛꯀꯅꯨ, ꯂꯣꯏꯖꯤꯡꯅ ꯃꯥ ꯑꯗꯨꯝ ꯉꯥꯡꯅꯔꯒꯦ ꯍꯥꯏꯕꯗꯒꯤ ꯀꯥꯗ ꯍꯤꯞꯄꯒ ꯂꯩ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯤꯞꯄꯒ ꯂꯩꯕ ꯉꯝꯒꯅꯤ? ꯀꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ꯫ ꯃꯈꯥꯗ ꯂꯣꯏꯖꯤꯡꯅ ꯋꯥ ꯉꯥꯡꯕ ꯇꯥꯕꯗꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯆꯪꯁꯤꯟꯗꯕꯤ ꯂꯥꯞꯇꯛꯅ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩ꯫ ꯂꯣꯏꯖꯤꯡ ꯇꯞꯅ, ꯅꯤꯅꯦ, ꯋꯥꯔꯤ ꯁꯥꯁꯤ, ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯑꯍꯟ ꯅꯨꯄꯤꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯕꯅꯤ꯫ ꯂꯣꯏꯖꯤꯡ ꯍꯤꯗꯥꯛꯇꯨ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯃꯒ, ꯁꯤ ꯍꯤꯗꯥꯛꯁꯤ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯅꯨꯄꯤꯗꯨ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤꯕꯗꯒꯤ ꯅꯣꯟꯈꯠꯂꯛꯄ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯩ ꯋꯥꯀꯣꯏ ꯉꯥꯡꯕ ꯍꯩꯅꯕ ꯃꯤ ꯅꯠꯇꯦ꯫ ꯅꯤꯅꯦꯗ ꯁꯤ ꯄꯤꯔꯛꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯁꯦꯡꯅ ꯍꯥꯏꯔꯛꯎ꯫ ꯍꯥꯏꯔꯣꯏ ꯍꯥꯏꯔꯒꯅ ꯅꯤꯅꯦ ꯑꯣꯏꯅ ꯖꯦꯜꯗ ꯆꯪꯕ, ꯑꯄꯥꯝꯕ ꯑꯃ ꯈꯟꯕ ꯌꯥꯒꯅꯤ꯫ ꯑꯍꯟ ꯅꯨꯄꯤꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡ, ꯑꯩ ꯂꯥꯜꯂꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯄꯥꯞ ꯑꯆꯧꯕ ꯑꯃ ꯇꯧꯒꯗꯕꯗꯒꯤ ꯏꯁꯣꯔꯅ ꯀꯟꯕꯤꯔꯤ꯫ ꯍꯤꯗꯥꯛ ꯄꯤꯔꯛꯂꯤꯕ ꯃꯤꯁꯤ ꯑꯩꯒꯤ ꯏꯃꯥꯅꯤ, ꯅꯠꯇ꯭ꯔꯥ? ꯑꯍꯟꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯣꯏꯖꯤꯡ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯈꯨꯠꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯊꯣꯛꯂꯛꯑꯒ, ꯅꯤꯅꯦꯕꯨ ꯑꯩꯈꯣꯏꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯃꯇꯦꯡ ꯇꯧꯅꯕ ꯊꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯎꯁꯤꯠ ꯊꯑꯣꯏꯗꯕꯁꯨ ꯂꯩꯈꯤꯗꯦ꯫ ꯏꯃꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕꯅꯤ, ꯑꯗꯨꯒ ꯅꯤꯅꯦꯅ… ꯂꯣꯏꯖꯤꯡꯅ ꯂꯩꯁꯤꯂꯦꯝꯕꯤ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯑꯍꯜ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯏꯀꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯂꯣꯏꯖꯤꯡ ꯊꯨꯅ ꯀꯩꯐꯥꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯣꯈꯠꯂꯛꯄꯒ, ꯕꯦꯡꯒ꯭ꯂꯣꯔ ꯕ꯭ꯔꯥꯟꯁꯇ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯣ꯫ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯊꯨꯅ ꯗꯤꯁꯤꯖꯟ ꯂꯧꯔꯛꯏꯗꯨꯅ? ꯀꯣꯟꯅ ꯍꯥꯏꯒꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯑꯃꯨꯛꯇ ꯌꯥꯅꯕ ꯇꯧꯔꯣ꯫ ꯐꯔꯦꯅꯦ, ꯑꯩ ꯁꯤꯜꯂꯛꯑꯒꯦ, ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯐꯣꯟꯗꯨ ꯊꯝꯃꯒ ꯒꯥꯔꯤ ꯁ꯭ꯇꯣꯞ ꯄꯥꯏꯔꯒ ꯊꯣꯛꯈꯤꯕꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤ ꯄꯥꯈꯠꯅ ꯏꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯀꯥꯏꯗꯅꯣ? ꯂꯦꯝꯕꯤ, ꯌꯨꯝ ꯁꯪꯉꯝꯃꯨ꯫ ꯅꯊꯟ ꯆꯠꯄ ꯌꯥꯔꯣꯏ, ꯑꯩꯁꯨ ꯂꯥꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯨꯝꯗꯒꯤ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯥꯛꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯣꯏꯖꯤꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯁꯨꯃꯥꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯤ ꯃꯆꯦꯗꯨ ꯂꯣꯏꯖꯤꯡꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ, ꯏꯕꯨꯡꯉꯣ ꯃꯆꯥ, ꯀꯔꯤ ꯇꯧꯔꯒꯦ? ꯌꯥꯝ ꯁꯥꯎꯅ ꯎꯏ꯫ ꯀꯔꯥꯏꯗ ꯂꯩꯈꯤ? ꯂꯣꯏꯖꯤꯡꯅ ꯍꯥꯏꯅꯤꯡꯉꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯅ ꯃꯆꯦꯗꯨꯅ, ꯏꯃꯨꯡꯗ ꯑꯣꯏꯅ ꯉꯥꯡꯅꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯃꯥꯅ ꯂꯩꯕ ꯌꯨꯝꯁꯤꯗ ꯑꯩ ꯆꯪꯅꯤꯡꯕ ꯐꯥꯎꯗꯦ, ꯀꯧꯊꯣꯔꯛꯑꯣ, ꯁꯤꯗ ꯑꯣꯏꯅ ꯁꯥꯒꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ, ꯗꯗꯥ, ꯃꯅꯨꯡꯗ ꯅꯤꯡꯊꯤꯅ ꯁꯥꯟꯅꯕꯅ ꯐꯅꯤ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯅꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯗꯤ ꯇꯥꯔꯒ ꯊꯋꯥ ꯁꯥꯗꯕꯒꯨꯝ ꯃꯃꯥꯗꯨ ꯐꯝꯃꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯂꯣꯏꯖꯤꯡ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯥꯅ ꯄꯨꯔꯛꯄ ꯍꯤꯗꯥꯛꯇꯨ ꯃꯃꯥꯒꯤ ꯃꯥꯡꯗ ꯊꯝꯃꯒ, ꯁꯤ ꯀꯔꯤꯅꯣ? ꯂꯥꯛꯄꯒ ꯍꯧꯔꯛꯏꯁꯤ ꯀꯩꯅꯣ? ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯏꯟꯁꯤꯟꯕ ꯍꯩꯕ ꯃꯤ ꯂꯩꯔꯕꯅꯤꯅ ꯅꯃꯥ ꯑꯩꯒꯁꯤ ꯈꯨꯌꯥꯒꯤ ꯎꯐꯨꯜ ꯑꯣꯏꯅ ꯎꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯉꯥꯡꯒꯗꯕ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯁꯤ, ꯁꯤ ꯀꯔꯤꯅꯣ? ꯂꯣꯏꯖꯤꯡꯒꯤ ꯃꯆꯦꯅ ꯂꯧꯔꯒ ꯌꯦꯡꯂꯒ, ꯏꯕꯨꯡꯉꯣ ꯃꯆꯥ, ꯁꯤꯗꯤ ꯀꯔꯥꯏꯗꯒꯤꯅꯣ? ꯍꯪꯉꯣ ꯅꯃꯥꯁꯤꯗ, ꯃꯥꯒꯤ ꯃꯤ ꯅꯦꯛꯂꯒ ꯊꯥꯔꯛꯇꯨꯅ ꯑꯩꯒꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯁꯤꯜꯂꯝꯕꯤꯁꯤꯗ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯏꯕꯨꯡꯉꯣ ꯃꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ? ꯂꯩꯁꯤꯂꯦꯝꯕꯤꯅ, ꯑꯩꯕꯨ ꯄꯥꯝꯗꯦ ꯍꯥꯏꯔꯕꯁꯨ ꯄꯣꯛꯂꯛꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯗꯤ ꯁꯥꯒꯩꯁꯤꯒꯤ ꯏꯅꯤ꯫ ꯑꯩ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯛ ꯀꯟꯕ ꯊꯕꯛ ꯑꯃ ꯇꯧꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠ ꯅꯤꯡꯊꯤꯅ ꯗꯗꯥꯒ ꯑꯩꯒ ꯂꯥꯞꯊꯣꯛꯅꯔꯣ ꯍꯥꯏꯕꯤꯔꯝꯕꯅ ꯍꯦꯟꯅ ꯐꯩ꯫ ꯄꯤꯛꯂꯤꯕ ꯊꯋꯥꯏꯁꯤꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ? ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ, ꯏꯆꯥ ꯀꯌꯥ ꯄꯣꯛꯂꯛꯑꯒ ꯁꯪꯁꯥꯔꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯍꯜꯂꯛꯂꯤꯕꯅꯤ꯫ ꯊꯃꯣꯏꯗꯣ ꯑꯗꯨꯛ ꯀꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯦꯝꯕꯤ, ꯀꯅꯥꯗꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯂꯤꯗꯣ? ꯇꯥꯔꯣꯏ, ꯈꯪꯕ ꯌꯥꯎꯅ ꯈꯪꯁꯤꯟꯅꯗ꯭ꯔꯕ ꯎꯁꯤꯟꯅꯗ꯭ꯔꯕ ꯃꯤꯁꯤꯗ꯫ ꯑꯗꯨꯒ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ, ꯃꯔꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯥꯎꯕ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ, ꯂꯩꯔꯔꯣꯏ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ
ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯀꯅꯨ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯋꯥꯕꯕꯨ ꯑꯣꯏꯒꯦꯔꯥ ꯏꯆꯦ ꯍꯣꯏꯗ ꯇꯥꯍꯜꯂꯛꯂꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ ꯂꯣꯏꯅꯔꯕꯅꯤ ꯏꯕꯨꯡꯉꯣ ꯃꯆꯥ ꯗꯗꯥ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯦꯝꯕꯤ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯦ ꯂꯣꯏꯖꯤꯡꯒꯤ ꯃꯃꯥꯗ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯝꯃꯅꯤꯅꯦ ꯄꯦꯜꯂꯕ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯐꯪꯉꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏ ꯂꯩꯖꯍꯧꯋ ꯅꯊꯟꯇ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯔꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯝꯕꯤꯗꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯂꯣꯏꯖꯤꯡꯗ ꯗꯗꯥ ꯂꯦꯝꯕꯤ ꯑꯩ ꯅꯪꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯀꯩꯒꯤ ꯑꯩꯕꯨ ꯃꯤꯇꯣꯞꯂꯣ ꯃꯇꯝ ꯈꯔ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤꯀꯣ ꯏꯆꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯀꯥꯟꯗ ꯂꯥꯛꯑꯁꯨ ꯂꯥꯛꯑꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯗꯗꯥꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯌꯥꯖꯔꯤ ꯂꯣꯏꯖꯤꯡ ꯂꯩꯁꯤꯂꯦꯝꯕꯤꯗ ꯌꯦꯡꯂꯛꯏ ꯁꯅꯥꯍꯟꯕꯤꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯤ ꯂꯟꯂꯩꯃꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯂꯝꯃꯤ ꯐꯅ ꯁꯥꯎꯅꯤꯡꯕ ꯊꯣꯛꯂꯕꯁꯨ ꯃꯃꯥꯅꯤ ꯂꯟꯂꯩꯃ ꯁꯨꯈꯪ ꯈꯪꯈꯤꯗꯕꯗꯤ ꯅꯠꯇꯦ ꯎꯅꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯎꯅꯗꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯅꯤꯡꯉꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩ ꯅꯣꯡꯁꯥꯕꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯝꯃꯒ ꯈꯪꯍꯜꯂꯤ ꯅꯥꯔꯦ ꯍꯥꯏꯕꯅꯤꯅ ꯑꯃꯨꯛꯇꯪ ꯎꯅꯕꯗꯤ ꯑꯩ ꯃꯥꯏ ꯃꯁꯛꯇꯣ ꯎꯅꯤꯡꯗꯦ ꯗꯣꯛꯇꯔ ꯍꯧꯈꯤꯕꯒꯤ ꯄꯦꯟꯗꯕ ꯂꯩꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯀꯅꯤ ꯍꯣꯏ ꯐꯔꯦ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ ꯅꯍꯥꯟ ꯗꯣꯛꯇꯔꯗꯗꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯁꯦꯟꯅꯗꯧꯕ ꯃꯣꯏꯅꯗꯤ ꯁꯦꯟꯅꯔꯛꯇ꯭ꯔꯒ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯁꯨ ꯍꯥꯏꯅꯤꯡꯕꯅꯤ ꯀꯩ ꯋꯥꯅꯣ ꯗꯣꯛꯇꯔ ꯐꯣꯟꯗ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯅꯣꯡꯃ ꯅꯤꯅꯤ ꯁꯤꯗ ꯂꯥꯛꯑꯒ ꯏꯅꯦ ꯍꯣꯏꯁꯨ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯣꯏ ꯗꯣꯛꯇꯔ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ